Hello everyone, welcome to 7 Speed Manipur. Ngasi video anova amaga loinana ngasi mayam gi mafamda uruga laktoriba gari si mayam na khoi amna khoirang na ngairakpa hanadi kuina khoirang na ngairakpa haiba tare haiba gari si atai gi sonte khoi Toyota gi khoi Baleno ga manaba haiba tare Baleno ga manaba khoi Glanza na khoi Toyota company gi ko Glanza duni Glanza si hoji khoi new looks amaga loinana andaki keno sida yam phajana lai haiba tare ado as compared to Baleno sigi Glanza si aduki matik yamna phajaba khoi makhal gi gari ne yengmina si yenga khangani ai adum loinamak walk around to details loinamak cover to sarage video si ahan ba thengna ba yaurgadi sunga soidana subscribe toksan bihoro gari ga mari lena ba content sing ai adum regular upload adum tawjabane so aidi yamna maru oiba sum gari gi content miss oidana ba damakta subscribe and like share tawbiyo aduga bell icon da press tawbiyo ko adudi hawse hauzik gari si mangda uriba gari sini ko gari si aduki matik yengbada phajagre ai sumaina phajaramgine thajade ai ahamada ai yengbada koigi kai tare koigi video da picture da ubuda adagi hena real oina ubu kanda hena phajaba masak ama oirame ko sengna haragade ado ai yanamda magi price hapet ai amtang hajar ka ex showroom price da magi start tawrse koigi 6,39,000 dagi horaga koigi 9,69,000 phawa laigo adagi magi akoigi variant je makal mari de lay akoigi variant mari se akoigi hana ani khak leramane hojikti ani ma increase tawraga haiba tare haidi mayam gi apamba variant do khanba nungaina na ba apamba loinmak sida loi suna phange hai tare Baleno da phangba dumaina sida sudum adom gi apamba matungina adum consider to ba yarni ko ira laina masi ESGV hena akoigi maje variant mari sida akoigi automatic variant je akoigi E da di yaudre ko atai remaining variant sida loi yaure ko atai dia aduga ari sigi magi akoigi engine gi specification amtang hajarake maje akoi 1.2 da lai ko aduma 4 cylinder engine ne adu maje bhp se 89 bhp ko aduga magi newton meter sina 113 newton meter ni ko adu gari se koigi looks se kamai toge me amadum comment da haibiro adu ai sum mamang de dum ai haujarage ko mamang se koigi sum yengba kanda koigi hanagi lairamba koi Baleno do adugadi am china changes se koi minor changes na taba fazana change fazana laikre ko aduga hoji new generation koi Baleno gi jik anobo thokpa siga to thongina ba haiba tare ko si kitang mamang da moina hana kitang keno tawre ko saude ado sidai adudadi koi si chrome se si chrome treatment adu mamana de ko my grill ju tan khenare ko moiba yengbada hanadi pura chap mana bane Baleno ani se koi khanmam khangdabane yam kana he yengbada ko adu hojikti yam easily line ko adum aidi khandopa layer ne ko Baleno jidi Glanza jidi si mai gi mamai je sidum pana khandopa da yam line thoni ko sigi magi carbon fiber da ko sida hapai je sigi design ani mai grill adi si mai chrome treatment adi sigi magi fog lamp housing magi si chrome treatment tawrije adi sida projector LED adu sida daytime running light si hana dagi hana enhance oiba hele ko adu sigi kano si khoi keno sigi simple halogen da sigina aduga sigi magi sigi khoi keno daytime running light se adu khoi Baleno da di si khoi khoi cube type da khoi home ko yaubne ko top to da adu sidi yaudre ko magi adu khenab zoom leire ko adu yengbada yamna hana dagi yam sathini hel haiba tare ko yeng sporty ama oibigi feel se khoi chapsana sida yeng kan adum uba phangani ko aduga next khoi move on to the khoi side profile om da lakpa kanda khoi magi wheels se sida ju changes fazana u phangani ko sisu akhoi gi hana gi akhoi gi keno do Glanza da dagi akhoi gi diamond cut se si pura tongale haitar sigi keno Baleno gi sisu Baleno su kitang changes ti lai adu sina kitang ai wakhanda yeng makanda phajabse
ꯁꯤꯅ ꯈꯤꯇꯪ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯋꯥꯈꯜꯅꯤꯀꯣ ꯐꯖꯕ ꯐꯖꯗꯕꯗꯨꯗꯤ ꯑꯗꯣ ꯑꯩ ꯋꯥꯈꯜꯗ ꯁꯤ ꯈꯤꯇꯪ ꯑꯗꯨꯝ ꯐꯖꯕꯗꯧꯅ ꯇꯧꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯦ 16 inchꯅꯤꯀꯣ 195/55 R 16 inch ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯦꯄꯣꯂꯣ ꯇꯥꯌꯔꯅꯤ ꯁꯤꯗ ꯍꯥꯞꯄꯛꯏꯁꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯠ ꯁꯤꯒꯤ ꯀ꯭ꯔꯣꯝ ꯍꯦꯟꯗꯜ ꯁꯤꯒꯤ ꯁꯣꯔꯤ ꯁꯤ ꯀ꯭ꯔꯣꯝ ꯍꯦꯟꯗꯜꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯔ ꯕꯦꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯁꯤ ꯑꯗꯨꯝ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯀ꯭ꯔꯣꯝ ꯐꯖꯅ ꯁꯥꯡꯅ ꯑꯗꯨꯝ ꯁꯤꯐꯥꯎ ꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯁꯤꯁꯨ ꯐꯖꯩ ꯌꯦꯡꯕꯗꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯁꯤ ꯑꯅꯤꯃꯛ ꯁꯣꯝꯗꯁꯨ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯂꯨꯛ ꯋꯥꯏꯁ ꯍꯥꯟꯅꯒꯤ ꯒ꯭ꯂꯦꯟꯖꯥꯗꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯅꯦꯝꯖꯜꯂꯛꯄ ꯑꯗꯩ ꯈꯤꯇꯪ ꯇꯦꯟꯖꯜꯂꯛꯄ ꯌꯥꯝ ꯇꯦꯟꯕꯕꯨꯗꯤ ꯅꯠꯇꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯇꯜ ꯁꯤꯠꯁꯤꯗꯁꯨ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯈꯤꯇꯪꯗꯤ ꯂꯩꯌꯦꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯥꯏ ꯈꯦꯠꯅꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯒ꯭ꯂꯦꯟꯖꯥꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯈꯜ 5ꯗ ꯂꯥꯛꯑꯦ ꯀꯂꯔꯁꯦ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯃꯈꯜ 5ꯗ ꯂꯩꯀꯣ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯈꯜ ꯀꯂꯔ ꯑꯣꯞꯁꯟꯗꯨꯁꯨ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯠꯁꯦ ꯁꯤ ꯕꯦꯂꯦꯅꯣꯗꯨꯒ ꯈꯦꯠꯅꯔꯛꯀꯅꯦꯕ ꯁꯤꯗ ꯃꯣꯏꯗꯤ ꯗꯣꯠ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯑꯩꯈꯣꯏꯒꯤ LED ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯌꯥꯎꯔꯣꯏꯕꯀꯣ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯃꯅꯤꯡꯁꯤꯗꯩꯗ ꯈꯦꯠꯅꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯁꯤ ꯃꯥꯏ ꯕꯦꯖꯤꯡ ꯖꯤꯝ ꯂꯩꯔꯅꯤ ꯒ꯭ꯂꯦꯟꯖꯥ ꯃꯥꯏ ꯁꯤ ꯊꯥꯔꯦ ꯑꯗꯩ ꯁꯤꯒꯤ ꯃꯥꯏ ꯂꯣꯒꯣ ꯇꯣꯌꯣꯇꯥꯒꯤꯀꯣ ꯁꯤꯅꯤꯀꯣ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨꯒ ꯁꯦꯟꯁꯔ 4 ꯌꯥꯎꯔꯦꯀꯣ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯤ ꯂꯩꯖꯔꯦ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯃꯊꯛꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯀ꯭ꯔꯣꯝꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯐꯖꯅ ꯇꯧꯋꯦꯀꯣ ꯑꯗꯩ ꯀꯦꯃꯦꯔꯥꯁꯦ ꯑꯩꯈꯣꯏ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥꯅꯤ 4 ꯗꯤꯔꯦꯛꯁꯟ ꯂꯣꯏꯅꯃꯛ ꯀꯦꯃꯦꯔꯥ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯩ ꯃꯊꯪꯗ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯔꯦꯌꯔ ꯋꯥꯏꯄꯔ ꯌꯥꯎꯔꯦ ꯑꯗꯩ DD ꯐꯣꯒꯔ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯍꯥꯏ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯝꯞꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤ ꯁ꯭ꯄꯣꯏꯂꯔꯅꯤꯀꯣ ꯑꯦꯟꯇꯦꯅꯥꯁꯤ ꯂꯩꯔꯦ ꯑꯗꯨꯝ ꯂꯨꯛ ꯋꯥꯏꯁ ꯌꯦꯡꯕ ꯑꯗꯨꯝ ꯐꯖꯩ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯥꯏꯂꯦꯖꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ARIꯅ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ 22 ꯑꯩꯈꯣꯏ km/L ꯆꯥꯡꯗ ꯑꯗꯨꯝ ꯄꯤꯀꯣ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯦ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥꯗꯨꯒꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯕꯣꯠ ꯁꯥꯏꯠ ꯃꯤꯔꯔ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯛꯁ ꯃꯃꯥꯡꯗ ꯀꯣ ꯑꯗꯒꯤ ꯁꯤ ꯀꯦꯂꯤꯄꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔ ꯀꯂꯔꯅ ꯌꯥꯎꯔꯦꯀꯣ ꯁꯤꯗꯗꯤ ꯑꯗꯣ ꯃꯅꯤꯡꯁꯤꯅ ꯗ꯭ꯔꯝ ꯑꯣꯏꯔꯦꯀꯣ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯃꯅꯨꯡꯒꯤꯁꯦ ꯑꯗꯩ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯁꯤꯗꯤ ꯁꯣꯐꯇꯁ ꯃꯦꯇꯔꯤꯌꯦꯜ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯒ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤ ꯈꯨꯠ ꯄꯥꯏꯐꯝꯁꯤ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯉꯥꯏꯀꯣ ꯑꯗꯩ ꯁꯤꯗ ꯀꯩꯀꯩꯅꯣ ꯀꯩ ꯍꯥꯞꯐꯝ ꯕꯣꯇꯜ ꯍꯣꯜꯗꯔꯁ ꯌꯥꯎꯔꯦ ꯑꯗꯩ ꯀꯩꯒꯤꯅꯣ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯩ ꯑꯣꯜ ꯀꯟꯇ꯭ꯔꯣꯜꯁ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯩ ꯀ꯭ꯔꯣꯝꯁꯤꯗꯩꯗ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯁꯦ ꯑꯦꯗꯖꯁꯇꯔꯁꯦ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯞꯔꯥꯏꯠ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯁꯤꯁꯨ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ SUVꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯁꯨ ꯑꯞꯔꯥꯏꯠ ꯄꯣꯖꯤꯁꯟꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯐꯤꯜ ꯇꯧꯕꯗꯣ ꯁꯤ ꯁꯨꯝ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨꯒ ꯆꯪꯉꯒ ꯌꯦꯡꯁꯤ ꯆꯪꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯝꯒꯦꯀꯣ ꯁꯤ HUD ꯑꯅ ꯊꯥꯏꯁꯦ ꯍꯦꯠ ꯑꯞ ꯗꯤꯁꯄ꯭ꯂꯦꯒꯤ ꯀꯩꯅꯣꯅꯤꯀꯣ ꯀꯟꯇ꯭ꯔꯣꯜꯁꯅꯤꯀꯣ ꯁꯤꯒꯤ ꯁꯤꯗ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯑꯩ ꯍꯣꯔꯦꯟ ꯎꯠꯂꯛꯀꯦꯀꯣ ꯁꯤ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯑꯥꯏꯗꯜ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞꯀꯤꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯁꯟꯒꯤꯅꯤꯀꯣ ꯑꯗꯒꯤ ꯚ꯭ꯌू ꯀꯦꯃꯦꯔꯥꯒꯤꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯍꯦꯠ ꯂꯦꯕꯦꯂꯤꯡꯒꯤꯁꯤ ꯂꯩꯔꯦꯀꯣ ꯍꯦꯠ ꯂꯦꯝꯒꯤ ꯑꯗꯩ AC ꯚꯦꯟꯁꯤ ꯂꯩ ꯒ꯭ꯂꯣꯁꯤꯅ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯊꯛ ꯀꯥꯔꯁꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯠꯀꯤ ꯀꯨꯁꯟꯁꯦ ꯀꯣ ꯑꯗꯨꯝ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯣꯐ ꯑꯣꯏꯕꯁꯦ ꯑꯗꯩ ꯃꯌꯥꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯤꯌꯔꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯑꯃ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯋꯤꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛꯀ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯕ꯭ꯂꯨꯒ ꯑꯅꯤꯁꯦ ꯀꯣꯝꯕꯤꯅꯦꯁꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯏꯃꯝ ꯃꯝꯁꯤꯟꯕꯗꯧꯅ ꯑꯃ ꯐꯥꯎꯍꯜꯂꯦꯕ ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯂꯥꯏꯠ ꯑꯣꯏꯕ ꯑꯃ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯥꯎꯍꯟꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯤꯌꯔꯤꯡꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯤꯁꯦ ꯁꯣꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯒꯤꯀꯣ ꯑꯗꯒꯤ ꯁꯣꯝꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯖ ꯀꯟꯇ꯭ꯔꯣꯜ ꯒꯤꯌꯔꯁꯦ
ꯑꯗꯩ ꯁꯣꯝꯒꯤ ꯁꯦꯠ ꯇꯧꯅꯅꯕ ꯁꯤꯗ ꯃꯥꯒꯤꯗꯤ ꯁꯤꯗ ꯀꯩꯅꯣ ꯌꯥꯎꯔꯤꯁꯦ ꯄꯥꯏꯔꯒ ꯁꯦꯠ ꯇꯧꯅꯅꯕ ꯍꯥꯏꯇꯥꯔꯦ ꯇꯣꯒꯜꯁ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯀꯣ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯌꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ ꯀꯣꯟꯁꯣꯜꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤꯁꯨ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯗ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯇꯦꯟꯃꯦꯟꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯐ꯭ꯂꯣꯇꯤꯡ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ 7 ꯏꯟꯆ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ 9 ꯏꯟꯆꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯕꯣꯇꯜ ꯍꯣꯜꯗꯔ ꯑꯅꯤ ꯂꯩꯔꯦ ꯁꯤꯗ ꯐꯣꯟ ꯀꯩꯀꯩ ꯍꯣꯜꯗꯔ ꯊꯝꯅꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯩ ꯁꯤꯒꯤ AC ꯚꯦꯟꯁꯤꯁꯨ ꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯒ꯭ꯂꯣꯁꯤ ꯀ꯭ꯔꯣꯝꯅꯀꯣ ꯁꯤꯜꯚꯔ ꯐꯤꯅꯤꯁ ꯇꯧꯔꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯠ ꯁꯤꯁꯨ ꯀꯩꯅꯣꯅꯤꯀꯣ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯇꯥꯔꯦ ꯂꯦꯗꯔ ꯔꯦꯞ ꯇꯧꯕꯗꯣ ꯑꯗꯨꯅꯤꯀꯣ ꯑꯗ ꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯁꯣꯐ ꯑꯣꯏꯕꯗꯒꯨꯝ ꯈꯤꯇꯪ ꯇꯧꯏꯀꯣ ꯑꯗ ꯁꯤꯅ ꯃꯌꯥꯏꯁꯤꯅ ꯕ꯭ꯂꯦꯛꯇ ꯒ꯭ꯂꯣꯁꯤ ꯑꯣꯏꯕꯀꯣ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤꯁꯤꯗꯁꯨ ꯒ꯭ꯂꯣꯁꯤ ꯐꯤꯅꯤꯁꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯇꯧꯏꯀꯣ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯤꯌꯝ ꯑꯃ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏ ꯁꯤꯗꯁꯨ ꯈꯤꯇꯪ ꯒ꯭ꯂꯣꯁꯤ ꯑꯃ ꯑꯣꯏꯅ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗ 5 ꯁ꯭ꯄꯤꯠ ꯀꯩꯅꯣꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤ ACꯁꯨ ꯑꯣꯇꯣꯅꯤꯀꯣ ꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯂꯣꯏ ꯁꯤ ꯇꯧ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯆꯥꯔꯖꯤꯡ ꯄꯣꯏꯟꯁꯦ ꯄꯤꯔꯤꯁꯦ ꯁꯦ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟ ꯑꯗꯒꯤ ꯁꯤꯗꯅ ꯑꯃꯨꯛ USBꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯄ꯭ꯂꯛ ꯕꯣꯛꯁ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯄ꯭ꯂꯛ ꯕꯣꯛꯁ ꯑꯗꯨꯝ ꯆꯥꯎꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯠꯀꯤ ꯗꯣꯔ ꯑꯃ ꯂꯥꯛꯄꯁꯤꯗꯁꯨ ꯑꯩꯈꯣꯏ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯣ ꯃꯊꯛꯂꯣꯝꯗ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯁꯤꯗ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯣ ꯁꯤꯗꯩꯗ ꯗꯤꯁꯄ꯭ꯂꯦ ꯀꯣ ꯁꯤꯗꯁꯨ ꯂꯥꯏꯠ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯁꯤ ꯑꯩꯁꯦ ꯕꯥꯂꯤꯅꯣꯗ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯤꯗꯁꯨ ꯂꯥꯏꯠ ꯌꯥꯎ ꯂꯩꯔꯝꯃꯦ ꯀꯣ ꯑꯗꯩ ꯁꯤꯗ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯁꯤꯠ ꯍꯥꯏꯠ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨ ꯁꯣꯝ ꯃꯅꯤꯡꯒꯤꯁꯨ ꯁꯤꯗ ꯄꯤꯔꯦ ꯑꯗꯨꯒ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯗ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯥꯔꯝ ꯔꯦꯁ ꯌꯥꯎꯕꯁꯦ ꯑꯗꯨꯁꯨ ꯁꯤꯁꯨ ꯁ꯭ꯂꯥꯏꯠ ꯇꯧꯕ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯔꯁꯨ ꯁꯤ ꯁ꯭ꯄꯦꯁꯁꯦ ꯁꯤꯗ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯁꯣꯁꯦ ꯎꯠꯍꯧꯗ꯭ꯔꯦ ꯁꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯁꯣꯁꯦ ꯇꯣꯌꯣꯇꯥ ꯕꯦꯖꯤꯡ ꯐꯖꯅ ꯊꯥꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯣꯛ ꯑꯟꯂꯣꯛ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯏꯟꯐꯣꯔꯇꯦꯟꯃꯦꯟ ꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤ ꯃꯤꯇꯔ ꯀꯣꯟꯁꯣꯜꯁꯦ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯇꯣꯌꯣꯇꯥꯒꯤ ꯃꯥꯏ ꯕꯦꯖꯤꯡꯁꯤꯗ ꯊꯣꯛꯂꯛꯑꯦꯀꯣ ꯎꯕꯤꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯥꯏ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥꯒꯤꯗꯤ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯒ ꯃꯉꯣꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯀꯅꯦꯛ ꯍꯥꯏꯅꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯍꯦꯟꯗꯜ ꯇꯧꯕ ꯌꯥꯅꯅꯕꯒꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯒ ꯀꯅꯦꯛ ꯇꯧꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯤ ꯂꯣꯀꯦꯁꯟ ꯑꯗꯩ ꯀꯥꯏꯗ ꯂꯩ ꯀꯃꯥꯏꯅ ꯇꯧꯕ ꯂꯣꯏ ꯊꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗ ꯁꯤ ꯂꯩꯔꯦ ꯍꯦꯗ ꯑꯞ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯩ ꯉꯁꯥꯏ ꯎꯠꯍꯧꯗ꯭ꯔꯦ ꯍꯦꯗ ꯑꯞ ꯗꯤꯁꯄ꯭ꯂꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯍꯦꯗ ꯑꯞ ꯗꯤꯁꯄ꯭ꯂꯦꯁꯤꯁꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁꯤꯗ ꯊꯣꯛꯏꯕ ꯃꯥꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯨ ꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯗꯣꯏꯅꯤꯀꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯛ 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 ꯃꯦꯠꯂꯒꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯗꯥꯏꯔꯦꯛꯁꯟꯗꯣ ꯁꯤꯗ ꯁꯤꯗ ꯋꯥꯡꯈꯠꯍꯟꯒꯦ ꯁꯤꯗ ꯅꯝꯃꯒ ꯑꯗꯨꯝ ꯋꯥꯡꯈꯠꯂꯝꯕ ꯌꯥꯔꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕ ꯑꯗꯩ ꯐꯣन ꯈꯛ ꯇꯧꯕ ꯑꯗꯩ ꯚꯣꯏꯁꯀꯤ ꯀꯃꯥꯟ ꯇꯧꯕꯒꯤ ꯁꯤꯗꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯐ꯭ꯂꯦꯠ ꯕꯇꯝ ꯑꯣꯏꯕꯁꯦ ꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛꯅ ꯐꯖꯅ ꯐꯤꯅꯤꯁ ꯇꯧꯋꯦꯀꯣ ꯁꯤ ꯃꯥꯏ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯗꯨꯒ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯇꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯥꯏ ꯑꯦꯗꯖꯁꯇꯔꯗꯣ ꯑꯗꯨꯝꯇ ꯌꯦꯡꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯇꯤꯜꯇꯦꯠꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯇꯦꯂꯦꯁꯀꯣꯄꯤꯛ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯌꯥꯏꯀꯣ ꯇꯤꯜꯇꯦꯠꯁꯨ ꯌꯥꯔꯦ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯌꯥꯔꯦꯀꯣ ꯑꯅꯤꯃꯛ ꯑꯗꯨꯒ ꯃꯅꯤꯡꯁꯤꯗ ꯑꯗꯨꯝ ꯆꯪ ꯌꯦꯡꯁꯦ ꯃꯅꯤꯡꯒꯤꯁꯨ ꯑꯗꯨꯝ ꯐꯖꯔꯦ ꯁꯤ ꯃꯥꯒꯤ ꯁꯣꯐꯇꯁ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯥꯔꯝ ꯔꯦꯁꯇ ꯊꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯣ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯀꯥꯗ꯭ꯔꯤꯉꯩꯗ ꯁꯤꯗ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯍꯧꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯂꯣꯔ ꯀꯩꯅꯣꯁꯦ ꯕꯣꯠꯁꯤ ꯍꯝ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯑꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯇꯣꯡꯕꯗ ꯅꯨꯡꯉꯥꯏꯍꯟꯕꯗꯣ ꯑꯗꯨ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯃꯅꯤꯡꯒꯤꯁꯨ ꯂꯣꯏꯅꯃꯛ ꯑꯦꯗꯖꯁꯇꯦꯕꯜ ꯂꯣꯏ ꯑꯣꯏꯔꯦꯀꯣ ꯍꯦꯗ ꯔꯦꯁꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯥꯔꯝ ꯔꯦꯁ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯑꯥꯔꯝ ꯔꯦꯁ ꯌꯥꯎꯗ꯭ꯔꯦꯀꯣ
ꯑꯗꯨꯒ ꯆꯥꯏꯜꯒꯤ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯣꯐꯤꯛꯁ ꯆꯥꯏꯜ ꯁꯦꯐꯇꯤꯒꯤꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯁꯥꯎꯟ ꯃꯈꯣꯟ ꯇꯥꯔꯦꯅꯀꯣ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪ ꯑꯗꯨꯝ ꯃꯈꯣꯟꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤ ꯃꯌꯥꯏꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ AC ꯚꯦꯟꯁꯦ ꯃꯅꯤꯡꯒꯤ ꯔꯦꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ ꯌꯥꯝ ꯐꯔꯦꯀꯣ ꯍꯧꯖꯤꯛ ꯁꯤ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯅꯤ ꯑꯃꯁꯨ ꯍꯥꯞꯄꯤꯔꯦ ꯑꯗꯩ ꯁꯤ ꯄꯣꯀꯦꯠ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒ ꯅꯤ ꯔꯨꯝꯁꯦ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯁꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯀꯩꯅꯣꯁꯤ ꯆꯞ ꯆꯥꯅ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯂꯩꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯐꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯀꯩꯅꯣꯅꯤ ꯄꯣꯖꯤꯁꯟ ꯂꯩꯀꯣ ꯑꯥꯔꯝꯔꯦꯁꯁꯤꯗꯤ ꯍꯦꯟ ꯔꯦꯁ ꯑꯗꯒꯤ ꯁꯤꯗ ꯍꯨꯛ ꯌꯥꯎꯔꯦꯀꯣ ꯁꯣꯝꯗ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯍꯨꯛꯇꯤ ꯁꯤꯗ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯦꯠꯀꯤ ꯔꯨꯝꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯔꯣꯝꯗ ꯍꯥꯏꯕ ꯀꯥꯟꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯌꯔꯕꯦꯒꯁꯦ ꯑꯅꯤ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯁꯥꯏꯠ ꯀꯔꯇꯦꯟ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ 6 ꯑꯦꯌꯔꯕꯦꯒ ꯌꯥꯎꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠꯇꯒꯤ ꯍꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯁꯦ ABS EBD ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯔꯅꯤꯀꯣ ꯑꯗꯒꯤ ꯁꯤꯗꯩꯗꯅ ꯑꯩꯈꯣꯏꯒꯤ ESP ꯌꯥꯗꯥꯏꯀꯣ ꯑꯣꯇꯣꯃꯦꯇꯤꯛꯇ ꯑꯗꯒꯤ ꯍꯥꯏ ꯁ꯭ꯄꯤꯠ ꯑꯦꯂꯔꯠ ꯀꯣ ꯑꯣꯇꯣꯃꯣꯕꯤꯂꯥꯏꯖꯔ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯁꯦꯐꯇꯤ ꯑꯃ ꯑꯣꯏꯅ ꯀꯥꯟꯅꯒꯗꯧꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗꯩꯗ ꯍꯦꯠ ꯔꯨꯝꯁꯦ ꯁꯤꯠꯀꯤ ꯑꯗꯨꯝ ꯊꯥꯏ ꯁꯄꯣꯔꯠꯁꯨ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯍꯦꯠ ꯔꯨꯝꯁꯦ ꯑꯩ 5.9 ꯀꯣ 5.89 ꯑꯗꯨꯝ 6 ꯐꯤꯠ ꯑꯣꯏꯔꯒꯗꯤ ꯈꯔ ꯑꯗꯨꯝ ꯊꯦꯡꯂꯤ ꯇꯧꯔꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯤ 3 ꯐꯝꯕ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯐꯖꯅ ꯑꯗꯨꯝ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯨꯠ ꯀꯦꯄꯥꯁꯤꯇꯤꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯀꯣ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪ ꯍꯟꯊꯔꯒꯁꯨꯀꯣ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗꯤꯞꯅꯦꯁꯁꯦ ꯑꯗꯨ ꯈꯤꯇꯪ ꯂꯨꯕꯁꯤꯅ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯐꯅꯌꯥꯝ ꯆꯟꯒꯗꯣꯏꯅꯤꯀꯣ ꯑꯗ ꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯨ ꯀꯩꯁꯨ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯃꯔꯝꯗꯤ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯠ ꯌꯥꯎꯔꯤꯀꯣ ꯔꯤꯗꯤꯡ ꯂꯥꯏꯠꯀꯣ ꯑꯗꯩ ꯍꯨꯛꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯠ ꯀꯩꯅꯣꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯆꯁꯤ ꯀꯌꯥꯗ ꯌꯥꯎꯒꯦ ꯍꯥꯏꯔ ꯀꯥꯟꯗ 15 ꯏꯟꯆꯇꯤ ꯌꯥꯎꯔꯦꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯑꯗꯨꯒ ꯁꯣꯝꯗ ꯈꯨꯠ ꯄꯥꯏꯐꯝ ꯁꯤꯗ ꯌꯥꯎꯔꯤꯀꯣ ꯁꯥꯎꯟ ꯑꯗꯨꯝ ꯌꯥꯏ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯊꯥꯎꯒꯤ ꯐꯨꯌꯦꯜꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯃꯥꯁꯦ 37 ꯂꯤꯇꯔ ꯂꯥꯛꯀꯅꯤꯀꯣ ꯃꯥꯁꯦ ꯑꯗꯨ ꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯩ ꯅꯝꯕꯔ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯗꯤꯇꯦꯜꯁ ꯐꯔꯗꯔ ꯗꯤꯇꯦꯜꯁ ꯈꯪꯅꯤꯡꯉꯒꯁꯨ ꯁꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯍꯪꯕꯤꯕ ꯌꯥꯅꯤꯀꯣ